Online manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Kuki nahasingi military training tawpham ama Thugaikhre Churachandpur District Police amasung Central Security Force ki apunba team amana district asigi Galmol Khulda hanglamba Kuki nahasingi military training tawpham ama search operation chatharaba matung Thugaikhre official oiba pau amagi matung ina district police amasung Central Security Force sing lepa leitina chatharakpa operation sing amadi insurgency ga mari leinaba thabak thoram sing thingnaba search operation sing da masing yamlaba khusu khulai amadi narcotic drugs sing fagatpa ngamkhre security force sing na chathakiba search operation sing aduda SMG carbine gun ama pistol sing magazine sing hand grenade launching tube sing ammunition rifles blank round cartridge handset cell oina lupa lishing humpuga mapan fagatpa ngamkhre hairi Technopol district ki more border town the security force sing na irang manung da Thugaikhre yum kai sing dagi GCI shid mana sing hura lamba nupi ani Khaimelen Lufo kuntraga taruk Mumpi village amasung Boyfugangte Nifu More 1 number 9 Faraba Matu More police station da legal gi oiba thabak lokhanaba khusinakre hairi amarom da Imphal West police ki team amana North AOC dagi Kamal Hussain Nifu Gamari dagi brown heroin kg 1.01 amadi heroin gram 0.93 fagat pangamkre hairi INA gilan missing da chelamba laibangning bagi wakhalon aduna hojiki mirol da thauna lingjel habli governor bala Manipur ki governor Joy Kumar Balana ningthokaba numita mioicha kayaga loinana INA gi marfu mathoirak suba anniversary ga mari leinana INA Martyrs Memorial Complex Morang da laiba Indian National Army INA gi Supreme Commander Netaji Subhash Chandra Bose ki mitam da laika tunai kai khumnaba utkhibaga loinana governor na INA museum su yengsinki Moirang gi INA Martyrs Memorial Complex asida Second World War matamda sijinaramba khusu khulai amadi mamal yamlaba ariba polam sing ningthina display tawduna thamlaga INA India gi ningkha tambagi ihoda lokhiba thaudang adu chauna uthokli Governor Joy Kumar Balana Netaji Subhash Chandra Bose ki mitamda leishu katpa loiraba matung museum manungda changduna museum asida leiriba puwariga sagonaraba photo sing khusu khulai sing amadi nongmai maru sing loinana INA signa sijinaramba khulai sing yengki museum asida thamliba artifacts sing asina INA lanmi singna mathauna leina leiba asigi kathok sing uthokli thoram aduda wa ngangladuna Governor Joy Kumar Balana 1944 gi April 10 da Indian National Army INA gi Colonel Sagut Malikna India gi machu ahum gi firal gi ahan boina Moirang gi loktak mapan da pahen khiba thokdok aduding singki matam madu India na British rule gi makha da leiram labasu INA gi lanmi singna thauna leina leibak ningbagi wakhalon adu hojiki mirol da leibak ningbagi thauna lingjel hapli haina governor na phongdoki thoram aduda masing yamlaba dignitary amasung official sing maruina Moirang gi MLA Thongam Santi Lieutenant General Richard K Himalay Major General Richard JS Nanda Major General SS Kartikiya Brigadier Neeraj Sharma Deputy IGAR South M Joy Singh amasung miyamna nation asigi unsung hero sing da ikai khumnaba utkhi INA headquarter complex asi national gi akanathau singi oiba symbol amani site asi Prime Minister Narendra Modi na 2022 gi January marida inaugurate tawkhibani masigi matung tarakpada 2023 gi January tarukta Union Home Minister Amit Shah na feet chamaga humpumanga wangba North Eastern region da khwaidagi wangba machu hum gi pahanduna achetpa puwariga sagona duna leihuraga daba mafam ama ohenki INA gi marfuma thoirak suba anniversary Moirang da pangthokiba asi thauna phaba sing adu khakta da ikai khumnaba utpanate matam adugi hero sing aduna leiba asigi ningkha tamnaba honabada lokhiba thaudang sing tungi mirol sing na ningsing honabagi damak pangthokpa thoram amani haiki mele yangkhaiga mapan na chayol amagi manungda lenga ama semnaba matam thakre Manipur President rule thamba thani sujilakle PR manungda mi mangle chinga madi tangda operation tawbada michang mikhai naina tawri Kuki khulai paiba singdagi khulai amata fagatri maikai mari amata chatpa yadana leiri maramaduna hojik leiriba MLA yangkhaiga mapana kari tawge hairibano ngasi dagi tharaga chayol amagi manungda MLA yangkhaiga mapana Manipur lenga ama semnaba matam piri kariguma chayol amagi manungda lengak semba ngamdrabadi Loop taraga taruk na pulaga semba People's Progressive Alliance na MLA singi yum da chatuna Manipur lengak ama semba yabra natraga pamdraba haibigi khuyek khomgatpal hauragani haina People's Progressive Alliance ki member Surjatana ngasi Manipur Press Club ta pangthokpa pawgi mifam amada phongdokre pawmi singa unaba aduna Surjatana makhatana hai Home Minister Amit Shah na handak parliament ta Manipur da PR thamliba si Manipur gi MLA sikna lenga ama semge hairak tabadagi PR thambani hai kibadu India lenga na Manipur da sana ningba mawong da sana duna leire
Amit Shahna thamkiba wafam aduda Manipur lairiba MLA yankhaiga mapana paukhum amata piba ngamdriba karigino Manipur lenga ama semba haibasi MLA singna semgadabani center gi gathang inbagi mathau tade MLA sing asi miyamna khanba mihuni maram aduna lenga ama semnaba honau natragadi Manipur Legislative Assembly asi dissolve tawraga miyamgi ihul khangna thabak tawgadaba miyoi sing khanba pamlakkani haiki Judicial custody da laikhidraba khoisnam sana zawbagi hakchang postmortem tawkhre hakchang lawkhiroi JAC Judicial custody da laikhidraba khoisnam sana zawba ibungogi hakchang asi Jenims-ki Miral Sangda postmortem tawkhre sana zawbagi hakchang lawkhiroi postmortem mi report matung ina miyamga loinana khongjang changsin khigani haina JAC-gi maikaidagi fongdorakli Haukiba March 13 nithokaba numita Imphal East District Police Command na farba matung tha sigi taraga humdoi Nomaijing numita judicial custody da laikhidraba khurai ningthobungdagi khoisnam sana zawbagi postmortem ngasi nungthil pung ama rom tarakpa duaidagi chathaba hauki postmortem aduga mari lenana misi asiga mari lenana semkiba JAC gi miut sing laikai gi mioi sing amadi imung manung gi mioi sing na Jenims-ki Miral Sangda lakhi misi asiga mari lenana semkiba JAC gi member yumkhaibam sana tombi na fongdokiba da laikhidraba khoisnam sana zawbagi thawai yaudaba hakchang gi phibam sokchen dringai da postmortem chathaduna misi mina karamna thokibano haibadu chap chana khangdoknaba postmortem tawbani postmortem pangtholaba matung mi sing asigi matangda chap chaba amadi khanglagani sana zawbada tholiba thawdo asilamda masi naha singda tholakloi hainingai leite misi asiga chumalangla langjing postmortem gi report ki matung inna lamda masigi miyamga punna khongjang changsingani haina mahana makha takhi